ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯄꯨꯡ 7 ꯇꯥꯔꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯍꯟ ꯈꯔ ꯂꯥꯛꯏ ꯍꯥꯏꯅ ꯃꯥꯡꯒꯣꯜꯗꯨꯗ ꯑꯅꯥꯟꯕ ꯐꯛ ꯑꯃ ꯑꯅꯤ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥ ꯂꯣꯜꯂꯒ ꯄꯨꯊꯣꯔꯛꯂꯒ ꯑꯍꯟꯁꯤꯡꯗ ꯄꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯃꯊꯃꯣꯏꯅ ꯉꯝꯕꯕꯨ ꯌꯥꯗ꯭ꯔꯕꯁꯨ ꯃꯆꯟꯅꯨꯄꯤꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣꯅ ꯇꯝꯗꯨꯅ ꯇꯧꯔꯤꯅꯤ ꯈꯟꯗꯣꯛꯂꯒ ꯑꯍꯟꯁꯤꯡꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯖꯗꯦ꯫ ꯏꯆꯟꯅꯨꯄꯤꯅ ꯄꯥꯝꯃꯤ ꯈꯟꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯕ ꯇꯥꯕꯅꯤ꯫ ꯑꯗꯣ ꯍꯣꯔꯦꯟ ꯈꯔ ꯉꯟꯅ ꯊꯤꯟꯕꯤꯔꯛꯎ꯫ ꯏꯕꯣꯍꯜꯅ ꯍꯣꯏ ꯍꯣꯔꯦꯟ ꯈꯔ ꯉꯟꯅ ꯊꯤꯟꯖꯔꯛꯑꯒꯦ꯫ ꯑꯗꯨꯗꯤ ꯚꯛꯇꯤ ꯑꯃꯇꯪ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜꯁꯨ ꯕꯥꯔꯤꯗ ꯚꯛꯇꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯐꯝꯗꯨꯅ ꯑꯗꯨꯗꯤ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯔꯒꯦ꯫ ꯐꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯈꯔ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯍꯧꯒꯠꯂꯒ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣꯈꯔ ꯉꯥꯡꯂꯝꯃꯤ꯫ ꯃꯁꯥꯅ ꯚꯥꯞ ꯇꯥꯖꯗ꯭ꯔꯕꯅꯤꯅ ꯀꯣꯟꯅ ꯈꯪꯖꯔꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯅꯨꯡꯉꯥꯏꯅꯤ ꯈꯟꯅ ꯆꯠꯆꯈ꯭ꯔꯕꯅꯤꯅ ꯃꯁꯤꯗ ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯣꯝꯗꯅ ꯉꯝꯕ ꯍꯣꯏꯗ ꯂꯥꯟ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ 2 ꯑꯃꯁꯨ ꯂꯩꯒꯅꯤ ꯍꯥꯏꯅ ꯉꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯂꯩꯁꯅꯥꯗꯤ ꯈꯣꯏꯗꯧ ꯁꯧꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯝꯕꯅ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄꯗ ꯁꯥꯎꯅ ꯌꯦꯡꯂꯛꯇꯨꯅ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯂꯩꯁꯅꯥ ꯁꯥꯎꯔꯦ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯄꯤ ꯊꯦꯝꯅꯕ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯃꯣꯏꯊꯦꯝ ꯇꯧꯔꯛꯏ꯫ ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ꯫ ꯂꯩꯁꯅꯥꯅ ꯃꯥꯒꯤ ꯃꯣꯏꯊꯦꯝꯗꯨ ꯅꯥꯆꯨꯡꯗꯅ ꯁꯥꯎꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯣ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯨꯡꯁꯤꯕꯒꯤꯔꯣ? ꯑꯁꯤ ꯃꯥꯡꯒꯣꯜꯗ ꯂꯥꯛꯇꯨꯅ ꯐꯝꯃꯤꯕ ꯅꯨꯄꯤꯁꯤꯅ ꯀꯅꯥꯅꯣꯕ? ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯅꯨꯄꯤꯗ ꯆꯣꯞꯄꯗꯅ ꯑꯩꯁꯦ ꯄꯪꯈ꯭ꯔꯦꯗꯀꯣ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯊꯥꯖꯈꯤꯗꯕꯒꯤ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯅꯣꯏꯒꯤ ꯃꯤꯅꯤꯁꯇꯔ MLA ꯃꯆꯥꯁꯤꯡꯁꯤꯅ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯔꯤ ꯂꯣꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯔꯗꯤ ꯊꯤꯀꯥ ꯇꯧꯕ ꯅꯨꯄꯥ ꯈꯔꯁꯨ ꯍꯦꯛꯇ ꯅꯨꯄꯤ ꯂꯣꯟꯕ꯫ ꯑꯩ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯤ ꯄꯥꯝꯖꯗꯤꯌꯦ꯫ ꯅꯣꯏꯒꯨꯝꯕ ꯅꯨꯄꯤ ꯆꯣꯞꯄꯗ ꯂꯩꯗꯧ ꯁꯔꯨꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯝꯕ ꯂꯣꯌꯥ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯂꯩꯕꯅ ꯍꯦꯟꯅ ꯐꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯌꯥꯝ ꯂꯥꯟꯅ ꯎꯔꯨꯕ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ꯫ ꯃꯁꯤꯒꯤ ꯃꯆꯤꯟꯁꯤꯗꯤ ꯑꯩꯅ ꯃꯣꯏꯗ ꯀꯣꯏꯒꯦ ꯍꯥꯏꯔꯨꯕ꯭ꯔꯣ? ꯃꯣꯏꯅ ꯑꯩꯁꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗꯨꯗ ꯇꯞꯅ ꯅꯣꯛꯁꯤꯜꯂꯛꯄ ꯁꯤꯕꯨ ꯀꯩꯒꯤ ꯑꯩꯒꯤ ꯏꯔꯥꯜꯅꯣ? ꯇꯟꯖꯥꯗꯨꯗ ꯏꯕꯦꯝꯍꯜ ꯉꯝꯕꯕꯨ ꯀꯧꯔꯛꯏ꯫ ꯂꯩꯁꯅꯥ ꯂꯩꯔꯝꯃꯨ ꯊꯣꯛꯈꯤꯒꯦ꯫ ꯉꯝꯕ ꯊꯣꯔꯛꯄꯗꯨꯗ ꯅꯨꯄꯤ 2ꯗꯨ ꯉꯝꯕꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯅ ꯍꯥꯟꯅ ꯂꯥꯛꯊꯔꯛꯏ꯫ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯕꯨ ꯁꯤꯔꯕ? ꯅꯨꯄꯥ ꯅꯣꯏꯅ ꯉꯝꯃꯤꯅꯦ꯫ ꯑꯗꯨꯒ ꯐꯣꯟꯒꯅ ꯑꯣꯞ ꯊꯝꯖꯤꯜꯂꯗꯅ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏ? ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯂꯩꯇꯦ, ꯌꯦꯡꯁꯨ ꯌꯦꯡꯉꯣꯏ ꯍꯥꯏꯈꯤꯕ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯌꯦꯡꯅꯕ꯭ꯔꯣ? ꯑꯩꯅꯗꯤ ꯏꯃꯥꯗꯒ ꯑꯩꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯗ ꯁꯣꯏꯗꯅ ꯂꯩꯔꯒꯅꯤꯅ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯃꯥꯗ ꯑꯩꯒ ꯈꯪꯅꯔꯤꯕꯗꯣ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯤ, ꯃꯁꯥ ꯃꯁꯨ ꯕꯤꯖꯤꯅꯦꯁꯃꯦꯟꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯂꯩꯄꯥꯛ ꯄꯨꯡꯖꯥꯎ ꯊꯤꯠꯅ ꯂꯨꯍꯣꯡꯗꯣꯏꯅꯤ ꯀꯥꯏꯅ ꯂꯩꯀꯥꯏꯗ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯍꯥꯏꯔꯤꯅꯦꯕ꯫ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯤꯌꯦ ꯂꯩꯔꯝꯃꯤꯕ ꯁꯨꯃꯥꯏꯅ꯫ ꯑꯩꯗꯤ ꯈꯪꯗ ꯍꯥꯏꯁꯤꯅꯤꯀꯣ, ꯑꯩ ꯗꯥ ꯉꯝꯕꯒꯤ ꯑꯇꯣꯟꯕꯤ ꯑꯣꯏꯁꯨ ꯑꯣꯏꯖꯒꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯩ ꯌꯨꯝꯗꯒ ꯍꯟꯖꯤꯟꯕ ꯉꯝꯃꯣꯏ꯫ ꯑꯃꯗꯨꯁꯨ ꯆꯥꯟꯁ ꯂꯧꯔꯛꯇꯨꯅ ꯑꯩꯁꯨ ꯌꯨꯝꯗꯒ ꯍꯟꯕ ꯉꯝꯃꯣꯏ, ꯑꯩꯁꯨ ꯑꯇꯣꯟꯕꯤ ꯑꯣꯏꯅ ꯂꯩꯖꯒꯅꯤ꯫ 2ꯗꯨ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ, ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯑꯩꯕꯨ ꯂꯩꯍꯟꯗ꯭ꯔꯗꯤꯅꯦ ꯑꯩ ꯌꯨꯝꯁꯤꯗ ꯁꯤꯖꯒꯅꯤ꯫ ꯑꯃꯗꯨꯁꯨ ꯍꯟꯗꯦ꯫ ꯏꯃꯥ ꯑꯩꯁꯨ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯕ ꯇꯨꯡ ꯏꯃꯥꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯆꯠꯂꯣꯅ ꯍꯥꯏꯅ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯏꯃꯥ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯉꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯐꯥꯒꯤ ꯇꯥꯊꯣꯛꯂꯒ ꯅꯣꯏ 2 ꯋꯥꯔꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯤꯅꯦ꯫ ꯅꯣꯏ 2ꯅ ꯂꯩꯅꯤꯡꯉꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯅꯠꯇꯦꯗꯅ, ꯁꯤꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯗꯨꯗꯅꯤꯅꯦ꯫ ꯏꯕꯦꯝꯍꯜꯅ ꯃꯆꯥꯗ ꯆꯩꯔꯛꯏ꯫ ꯍꯩ ꯅꯪ ꯃꯇꯣꯏꯅꯔꯥ? ꯆꯠꯂꯣ ꯅꯪ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯏꯃꯥ ꯑꯩꯗꯤ ꯉꯁꯥꯏꯅ ꯆꯪꯅꯤꯡꯉꯕꯅꯤ꯫ ꯑꯩ ꯃꯈꯣꯏ 2ꯁꯦ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯏꯃꯥꯅ ꯑꯝꯇ ꯊꯤꯟꯗꯣꯛꯄꯤꯔꯨꯆꯣ ꯍꯥꯏꯔꯒ ꯆꯪꯈꯤ꯫ ꯃꯂꯥꯅ ꯏꯃꯥ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯆꯠꯄ ꯉꯝꯖꯔꯣꯏ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯕꯤꯗ꯭ꯔꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯁꯤꯖꯅꯤ꯫ ꯏꯕꯦꯝꯍꯜ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯍꯩ ꯐꯠꯇꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯁꯤꯂꯣꯅ ꯑꯃꯨꯛ ꯏꯃꯥ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯂꯩꯖꯒꯅꯤ, ꯑꯩꯈꯣꯏꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯐꯔꯦꯁꯦ, ꯅꯣꯏ 2ꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯏꯊꯟꯇ ꯂꯦꯞꯄꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯍꯟ ꯈꯔ ꯇꯥꯟꯅꯔꯒ ꯀꯩ ꯇꯧꯁꯤꯒꯦꯗꯣ ꯌꯦꯡꯅꯁꯤ꯫ ꯂꯥꯛꯑꯣ ꯅꯈꯣꯏꯅꯤꯁꯨ ꯏꯃꯨꯡ ꯆꯪꯉꯨ, ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯈꯟꯅꯅꯕ꯫ ꯃꯈꯣꯏꯅꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯕꯦꯝꯍꯜ ꯃꯊꯥ ꯁꯥꯅ ꯏꯕꯣꯍꯜꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ? ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯏꯅꯦ, ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯣ? ꯃꯣꯏ ꯄꯥꯕꯨꯡ
ꯏꯃꯨꯡꯁꯤ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯇꯣꯔꯤ ꯀꯔꯤꯅꯣꯅ ꯍꯥꯏꯔꯤꯁꯤꯕꯣ ꯅꯨꯄꯤꯗꯨꯅ ꯏꯕꯨꯡꯉꯣꯗꯨ ꯌꯥꯗꯦ ꯍꯥꯏꯔꯕ꯭ꯔꯅꯦ ꯃꯣꯏ ꯑꯅꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯗꯦꯗ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯁꯤꯅ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯅꯤ ꯅꯆꯥ ꯅꯨꯄꯥ ꯁꯛ ꯐꯖꯕꯁꯤꯅ ꯅꯨꯄꯤ ꯄꯨꯔꯛꯑꯦꯅꯦ ꯃꯣꯏꯁꯨ ꯂꯩꯅꯤꯅ ꯂꯥꯛꯑꯦꯗꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔꯅꯦ ꯅꯠꯇꯦ ꯇꯉꯥꯏ ꯐꯗꯅ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕꯅ ꯂꯣꯟꯕꯅꯤ ꯅꯨꯄꯤ ꯑꯍꯨꯝ ꯂꯣꯟꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯕ ꯐꯔꯦ ꯐꯔꯦ ꯌꯧꯁꯤꯜꯂꯛꯇꯣꯔꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯣꯏ ꯍꯣꯏ ꯈꯤꯇꯪ ꯊꯨꯕꯤꯔꯛꯑꯣ ꯍꯥꯏꯔꯒ ꯊꯝꯈꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯈꯪꯍꯧꯗꯦ ꯏꯕꯣꯍꯜ ꯌꯨꯝ ꯌꯧꯔꯛꯄ ꯃꯥꯒꯤ ꯁ꯭ꯀꯣꯠꯁꯤꯡꯅ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯆꯠꯇ꯭ꯔꯤꯕ꯭ꯔꯅꯦ ꯀꯗꯥꯏꯗꯒꯤ ꯆꯠꯄꯅꯣ ꯑꯅꯤꯃꯛ ꯆꯠꯂꯣꯏꯁꯤꯅꯤ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯌꯨꯝꯁꯤꯗ ꯃꯣꯏꯅꯤ ꯁꯨꯝꯃ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯣ ꯁꯤꯅꯤ ꯅꯆꯥ ꯅꯨꯄꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤꯕꯨ ꯀꯔꯤ ꯍꯥꯏꯅꯤ ꯊꯤꯟꯗꯣꯛꯀꯣ ꯁꯤꯅꯤ ꯋꯥꯔꯤꯁꯤꯗꯤ ꯂꯨꯔꯤꯗꯅ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏ ꯃꯤ ꯈꯔ ꯃꯔꯛꯇꯒꯤ ꯈꯔ ꯑꯍꯟ ꯑꯣꯏꯔꯕ ꯑꯃꯅ ꯏꯕꯦꯝꯍꯜ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯅꯨꯄꯤ ꯑꯅꯤꯗꯨ ꯁꯤꯗ ꯂꯩꯅꯤꯅ ꯁꯤꯈꯥꯡ ꯈꯥꯡꯂꯕꯅꯤꯅ ꯉꯝꯃꯅ ꯆꯦꯜꯂꯛꯄ ꯅꯠꯇꯕꯅꯤna ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯒ ꯉꯝꯕꯒ ꯑꯃꯨꯛ ꯀꯩꯅꯥ ꯀꯠꯄꯤꯔꯁꯤ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯃꯤꯒꯤ ꯃꯆꯥꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯍꯣ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯏꯂꯦꯛꯁꯟꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯃꯒꯤꯁꯨ ꯀꯥꯏꯗꯅꯕ ꯍꯥꯏꯔꯤꯁꯤꯅ ꯐꯅꯤ ꯆꯨꯝꯃꯤ ꯏꯆꯦꯒꯤ ꯋꯥꯁꯤꯅ ꯐꯔꯅꯤ ꯑꯗꯨ ꯐꯔꯦ ꯄꯨꯝꯅꯃꯛꯁꯤ ꯐꯅ ꯐꯅꯕ ꯇꯧꯔꯁꯤ ꯅꯨꯄꯤ ꯃꯆꯥꯗꯒꯤ ꯍꯣꯔꯦꯟꯒꯤ ꯁꯦꯠꯅꯕ ꯐꯤꯔꯣꯜꯒ ꯑꯝꯇ ꯂꯩꯕꯤꯔꯨꯁꯣ ꯑꯁꯨꯝꯅ ꯏꯕꯣꯍꯜ ꯆꯪꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯐꯖꯅ ꯊꯦꯝꯂꯒ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯃꯈꯣꯏꯅꯤꯁꯨ ꯌꯥꯅꯗꯨꯅ ꯆꯠꯈꯤ ꯋꯥꯐꯝꯗꯨ ꯏꯕꯦꯝꯍꯜꯅ ꯂꯩꯁꯅꯥꯗ ꯍꯧꯗꯣꯛꯏ ꯂꯩꯁꯅꯥ ꯃꯊꯝ ꯑꯣꯏꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ ꯀꯅꯥꯅꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯅꯤꯡꯒꯅꯤ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯄꯨ ꯃꯤꯉꯣꯟꯗ ꯌꯦꯟꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯗꯧꯔꯤꯕꯅꯤ ꯂꯩꯁꯅꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯉꯝꯕ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯏꯖꯠꯀꯤ ꯈꯪꯂꯒ ꯌꯥꯔꯝꯃꯤ ꯏꯕꯦꯝꯍꯜꯁꯨ ꯍꯔꯥꯎꯖꯔꯦ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨ ꯂꯩꯁꯅꯥ ꯌꯦꯡꯕ ꯂꯥꯛꯅꯕꯒꯤ ꯄꯨꯡꯂꯥꯡ ꯂꯥꯡꯏ ꯁꯣꯝꯗꯅ ꯃꯤ ꯃꯆꯥꯛ ꯇꯣꯛꯂꯒ ꯊꯕꯛ ꯑꯃ ꯆꯠꯅꯕ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯏꯅꯝꯃ ꯀꯔꯥꯏ ꯆꯠꯄꯤꯒꯦ ꯍꯥꯏꯅꯣ ꯑꯩꯁꯤ ꯅꯣꯏ ꯇꯥꯏꯕꯨꯡꯉꯣꯅ ꯃꯥꯒꯤ ꯀ꯭ꯋꯥꯇꯔꯗ ꯑꯆꯧꯕ ꯃꯤꯇꯤꯡ ꯑꯃ ꯂꯩ ꯑꯩꯁꯨ ꯂꯥꯛꯅꯕ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯍꯦꯂꯦꯅꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯛꯇꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯕꯨꯡꯉꯣꯒ ꯃꯥꯒꯤꯒ ꯋꯥꯗꯨꯁꯨ ꯁꯥꯟꯅꯅꯤꯡꯂꯦ ꯑꯗꯨꯒꯤ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤꯅꯤ ꯃꯣꯌꯥꯏꯗꯤ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯃꯥꯒ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯂꯣꯏꯍꯧꯔꯕꯅꯤ ꯏꯇꯩꯃ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩꯐꯥꯎ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯊꯣꯛꯑꯁꯤ ꯌꯦꯡꯉꯣꯏ ꯁꯤꯂꯥ ꯂꯨꯁꯤꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯍꯧꯕꯅꯤ ꯅꯪ ꯈꯔ ꯌꯦꯡꯕꯤꯔꯝꯃꯨꯀꯣ ꯍꯣꯏ ꯏꯆꯦ ꯍꯥꯏꯔꯒ ꯕꯣꯌꯥꯏ ꯃꯤ ꯑꯃ ꯊꯣꯛꯈꯤꯔꯝꯃꯤ ꯁꯤꯂꯥ ꯂꯨꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯒ ꯅꯪꯕꯨ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯈꯪꯗꯦ ꯏꯅꯦ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯈꯤꯔꯨꯝ ꯇꯧꯋꯤ ꯌꯥꯝꯅꯁꯨ ꯅꯤꯛꯏ ꯍꯩꯃ ꯁꯤꯗꯤ ꯃꯩ ꯍꯧꯒꯦ ꯁꯥꯔꯦꯗꯅ ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯀꯦꯀꯣ ꯌꯥꯔꯅꯤꯗ ꯁꯨꯝ ꯐꯖꯈ꯭ꯔꯁꯅꯤ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯁꯤꯂꯥ ꯏꯁꯤꯡ ꯂꯧꯕ ꯆꯠꯈꯤ ꯁꯣꯝꯗꯅ ꯂꯣꯌꯥ ꯃꯐꯤ ꯃꯔꯣꯜ ꯈꯔꯁꯨ ꯍꯥꯏꯅ ꯂꯨꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯂꯣꯌꯥꯅ ꯆꯪꯂꯛꯄꯗ ꯁꯤꯂꯥꯅ ꯂꯨꯁꯤꯒꯤ ꯂꯥꯏꯕꯛꯇ ꯐꯤ ꯇꯧꯔꯒ ꯅꯥꯟꯊꯣꯛꯄꯤꯔꯝꯕꯗꯨꯗ ꯀꯩꯗꯧꯔꯛꯏꯅꯦ ꯅꯪ ꯂꯥꯛꯑꯕꯣ ꯂꯨꯁꯤ ꯃꯁꯥꯁꯦ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯒꯦ ꯇꯧꯕ ꯑꯗꯨꯒꯤꯅꯦ ꯏꯁꯤꯡꯁꯤꯗ ꯅꯥꯟꯊꯣꯛꯄꯤꯔꯝꯃꯤꯕ ꯉꯔꯥꯡꯗ ꯂꯥꯛꯇ ꯉꯥꯏꯔꯤ ꯃꯥꯅ ꯃꯤꯒ ꯁꯤꯖꯤꯟꯅꯔꯗꯅ ꯇꯧꯁꯤꯟꯅꯕꯗꯤ ꯍꯩꯈ꯭ꯔꯕ ꯂꯨꯁꯤꯗꯨ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯈꯨꯝꯗꯦ ꯑꯩ ꯍꯤꯗꯥꯛ ꯂꯧꯔꯛꯀꯦꯀꯣ ꯍꯤꯗꯥꯛ ꯑꯃ ꯆꯥꯁꯤꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯒ ꯁꯤꯂꯥ ꯊꯣꯛꯈ꯭ꯔꯦ ꯂꯣꯌꯥ ꯂꯨꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯉꯔꯥꯡꯗꯤ ꯌꯥꯝ ꯉꯥꯡꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯂꯩꯁꯤꯜꯂꯒ ꯅꯪꯅ ꯅꯥꯏꯀ ꯍꯥꯏꯖꯤꯜꯂꯒ ꯌꯨꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯒꯦ ꯁꯤꯅꯤꯅꯦ ꯌꯨꯝꯁꯤꯒꯤ ꯃꯤꯕꯨ ꯑꯩꯅ ꯃꯤꯅꯥꯏꯅꯤ ꯈꯟꯈꯤꯗꯦ ꯑꯗꯨꯛ ꯂꯥꯟꯅꯁꯨ ꯈꯟꯕꯤꯅꯨ ꯅꯥꯁꯟꯅꯕ ꯅꯠꯇꯤꯌꯦ ꯑꯁꯦꯡꯕ ꯉꯝꯗꯕꯅꯤ ꯍꯣꯏ ꯐꯔꯦ ꯅꯪ ꯅꯥꯕ ꯅꯥꯗꯕ ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔ ꯁꯨ ꯂꯥꯎ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯊꯝꯃꯝꯃꯕꯅꯤ ꯑꯩꯁꯦ ꯅꯥꯗꯅ ꯍꯧꯒꯠꯄ ꯉꯝꯗꯗꯅ ꯂꯩꯔꯤꯕꯅꯤ ꯅꯁꯥꯒꯤ ꯐꯤꯔꯣꯜꯕꯨ ꯅꯁꯥꯅ ꯁꯨꯗꯣꯛꯄ ꯌꯥꯕꯗꯨꯕꯨ ꯀꯔꯤ ꯃꯥꯅꯒ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛꯀ ꯄꯤꯔꯗꯅ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯉꯗꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥ ꯇꯥꯕ ꯃꯗꯨ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯅꯌꯨꯝꯗ ꯍꯟꯈꯤ ꯇꯥꯕ ꯇꯥꯟꯖꯥꯗꯨꯗ ꯁꯤꯂꯥ ꯂꯥꯛꯏ ꯂꯣꯌꯥ ꯐꯠ ꯍꯧꯒꯠꯂꯤ ꯍꯤꯗꯥꯛꯁꯦ ꯆꯥꯁꯤꯜꯂꯒꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯁꯤ ꯑꯩꯁꯨ ꯍꯌꯦꯡꯁꯤ ꯊꯪꯅꯕꯗ ꯐꯤꯔꯣꯏ ꯊꯣꯛꯄ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯤꯇꯪ ꯁꯦꯝꯕ ꯌꯥꯎꯔꯨꯈꯤꯒꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯂꯣꯌꯥꯗ ꯍꯥꯏꯌꯨꯀꯣ ꯄꯣꯊꯥꯔꯣ
Sila thokirami Loyana Aina haisane hayeng setgadaba phirolni ngasi numite hek kangdraba yengo aduga nene hoide hek tamaba aibu fate hain hairaga thoki mi sangam da lai sibu masagi phirol to kok suba yabado aingon yam haisane khrapasani ngamda hagotlaga barum changi Loya si irusanaba tawailam hongdoktuna changi Lucina ngamda magi phirol surambaduda amuk nungairaktre adubu kemda khandabe mo ongda adonidana maramoi adumai maramu odi aina nungtige sapot kase nangna jajiba mukta ukhidraba mayam pijadoini ne aibu kemta khangdabe tapta achapot kase mukta ujiba bizani kain mafi marol amot pase naisillam majat khradi kaiba hojikido kaiba kaishu aidi o phare dudi iruzana ba tauge aina loirakpada phising du loina suramgadabani ko hairaga lushi khangandabi tumin noktuna jangki Lucy ngamda loishili dry tawgeni hik hapsinbaga khangaudana makok tonghauduna laimaida tukirami Loya su makhol ama takibaduda Pirol su hairaga pot amu thada sana lairaba aduga nadana nasinadana nupi noina tanmada nai tawsinadana tumma lairani adunena na sasonduini haiduna ngang thorai Loya Lucy na laimaida gyan tada lairambaduda ipa pakhana Lucy haiduna masanomi adubo Loyana masa paiduna yingbada Lucy masado untapukum ingduna lerami Loya kem khantaba tawda Lucy bo pamkhatlaga magi ka tamna puri hiphanduna phaizu supirami tanjaduda silasu lai leramliba phibamduda ngakni yingduna lei nene aini ruzaba loya changakpada Lucy se masa unmu inga lerami aduda sum yingbiramani nene laabani na nene leibiramu Ay akhoi magi mamanabi masa doctor ne habdo amta kauge hoi sila su Lucy gi makhong makhot yamna inglambaduda kaino ngasai di masa se yam ingbadi oihodabani da hojingno unmu ingamisina kamai tawrizan tanjaduda mi maboya isula ammi hema ibe mahzibo phatribo isia Lucy se gyan ta khidre masa se su unmu ingi hema noi bida kamta pijadrabra hidak di pijabani Ibungo Loyana Chinglendo Kaunina Haikibani. Somda Loya Masado Pakatpana Loirami. Maramdi Lucido Kamai Taurino Kankrabadi Madi Loire Kalami. Chinglian su Haikibaga Lakpana Hali. Mi mana Isala Edana Hoima Kamai Taurino. Kangdeni Ibungo Nasa Yuktagi Masase Nungaiti di Hayobani. Aina Noi Pabung Kauraktana Moi Quarter Saluba Hosata Laktangairi. Chinglian Lucibo Yingbirami Adoga. Magi se ainga sa onarak pasida narini aing mamafam da khra lerangani ado yare ke inghangano magi se febar la ke tawbani iri bidak se pizaraga loire hoi ado mama Loya ge helena ga gi wari dubo kamai lawna khrage ho adugi ni chaluri base ngamba su handak thasida thuna honga daba mali aduga ngamba gi chakau base loiraga moige si honga se hairiba o aikhoi Loya na bu ke hairige mangonda ga haidida Horen tamna hawdoklage ado wari si Lucy na di yarabra mangonda so haidre phajana haiba taridana silana ikawbu kawi samukta lolukige hema chalo thuna lolo icha se hanba thingkini yarni nene lolurano yadi hairaga sila janki tanjatuda Lucy so masaling laklaga mamit tapna panglei memana isa pharidana Boyai, nangamutala une. Itaima kari hidak se hojik mak leira usalo. Yani ai leijarage. Loya so pakhat poi kai boy mamai du thangat pangamlamde. Nang dinga sai khai karai leiruiba. Ai gi kada leina. Atai lairi moi gi taibungo tolene Helena noi ni gi wari do loisinare. Mathang thada darabani. Ma kai gino sukthuna. Hairaga Loya thoki. Lucy di pau tabada asuki matak thamoi kairammi. Adubo magi awabado mapaldo uthokta tuminna thamoida lona chikna thamlammi tanjaduda silarso cha puthorei aduga makhoi singda amamampi chinglenna ima yaunaba tawrange hoi Lucy nawa pharoko kuina nabe ade somdana Loya wakhal tawduna masa mathanda murum solammi Aikhoi mana khalisibu kainoba Lucy na kari khalamni mana de aiga laiminus agena laklibani
ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯒꯤ ꯍꯦꯂꯦꯟꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯄꯜꯂꯛꯄꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯅ ꯌꯥꯝ ꯊꯤꯅ ꯁꯣꯀꯤꯡ ꯑꯣꯏꯔꯝꯒꯗꯕꯗꯣ ꯍꯣꯏꯗ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗ ꯑꯩꯁꯨ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯒꯦ ꯅꯪꯁꯨ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯌꯣ ꯅꯪꯕꯨ ꯏꯆꯟꯅꯤ ꯈꯜꯂꯒꯦ ꯍꯥꯏꯔꯒꯦꯕ ꯃꯃꯥꯅ ꯑꯃꯨꯛ ꯂꯨꯁꯤꯗ ꯏꯕꯦꯝꯃ ꯂꯨꯁꯤ ꯏꯃꯥ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪ ꯏꯃꯥꯒꯤ ꯈꯜꯂꯒ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨꯀꯣ ꯍꯣꯏ ꯏꯃꯥ ꯀꯔꯤ ꯋꯥꯅꯣ ꯑꯗꯨꯕꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯏꯃꯥ ꯏꯆꯥꯕꯨꯁꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯂꯣꯌꯥꯒ ꯍꯦꯂꯦꯅꯥꯒꯒꯤ ꯂꯨꯍꯣꯡꯕꯁꯦ ꯏꯕꯦꯝꯃꯅ ꯀꯥꯏꯗꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯍꯥꯟꯅꯗꯒꯤ ꯑꯍꯜ ꯂꯃꯟꯒ ꯂꯣꯏꯅ ꯂꯣꯏꯁꯤꯟꯅꯗꯨꯅ ꯂꯣꯏꯔꯕꯅꯤ ꯋꯥ ꯑꯗꯨꯅ ꯏꯁꯥꯅ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯕꯁꯦ ꯍꯦꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯑꯃꯨꯛ ꯂꯨꯍꯣꯡꯗꯨꯅ ꯂꯧꯖꯒꯦ ꯃꯁꯤꯃꯗꯤ ꯏꯁꯥꯅ ꯌꯥꯕꯤꯌꯨ ꯂꯨꯁꯤ ꯃꯦꯝꯃꯒꯤ ꯋꯥꯗꯣ ꯍꯣꯏ ꯍꯥꯏꯁꯤ ꯀꯗꯥꯏ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯀꯗꯥꯏ ꯃꯉꯣꯟꯗ ꯆꯃꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯊꯝ ꯑꯣꯏꯅꯗꯤ ꯌꯥꯅꯤꯡꯗꯦ ꯃꯥꯅ ꯋꯥꯅ ꯊꯤꯖꯔꯛꯄꯒꯤ ꯃꯍꯩ ꯐꯪꯕꯒꯤ ꯃꯍꯨꯠ ꯑꯔꯦꯝꯕ ꯇꯥꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕꯅ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯣ ꯄꯨꯡꯌꯣꯝ ꯌꯣꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯃꯨꯡꯁꯤꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯂꯣꯌꯥꯒꯤ ꯃꯄꯥꯒꯤ ꯏꯂꯦꯛꯁꯟꯗ ꯑꯀꯥꯏꯕ ꯑꯣꯏꯗꯅꯕ ꯌꯥꯔꯒꯦ ꯈꯜꯂꯤ ꯍꯣꯏ ꯏꯃꯥ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯑꯗꯨꯅꯤꯗꯅ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯁꯥꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕꯁꯤꯗ ꯏꯃꯥꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯂꯨꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯄꯨꯝꯅꯃꯛ ꯁꯤꯂꯥꯅꯗꯤ ꯎꯏ ꯈꯪꯂꯝꯃꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯈꯔꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯏ ꯏꯆꯦ ꯃꯦꯝꯃ ꯏꯆꯦ ꯃꯦꯝꯃꯧ ꯏꯆꯦ ꯃꯦꯝꯃ ꯂꯩꯕ꯭ꯔꯣ ꯍꯩꯃ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯁꯤꯂꯥ ꯅꯪ ꯂꯨꯁꯤꯒ ꯂꯩꯔꯝꯃꯨ ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ ꯑꯁꯨꯝꯅ ꯃꯦꯝꯃ ꯊꯣꯛꯈꯤꯕꯒ ꯁꯤꯂꯥꯅ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯣ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ ꯍꯦꯂꯦꯅꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯣꯌꯥꯅ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ ꯌꯥꯗꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯃꯤꯡ ꯄꯟꯕ ꯐꯥꯎ ꯌꯥꯗꯦ ꯃꯣꯏꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯀꯟꯅ ꯇꯛꯁꯤꯜꯂꯛꯂꯤꯕꯁꯦ ꯃꯔꯝ ꯂꯩꯕꯒꯤꯅꯤ ꯀꯔꯤ ꯃꯔꯝ ꯑꯩꯈꯣꯏ ꯂꯣꯌꯥꯅ ꯀꯔꯤꯒꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯔꯝꯂꯕꯗꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯃꯥꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯌꯥꯁꯨ ꯌꯥꯔꯣꯏ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯂꯣꯌꯥꯕꯨ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯂꯣꯌꯥꯒ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯣꯌꯥꯗ ꯅꯝꯗꯅ ꯊꯥꯖꯒꯦꯅ ꯍꯣꯠꯅꯔꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯂꯣꯌꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯔꯝꯁꯦ ꯑꯔꯦꯝꯕꯗ ꯄꯨꯡꯃꯥꯡ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯂꯨꯁꯤ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯅ ꯃꯍꯥꯛ ꯂꯨꯍꯣꯡꯕꯁꯦ ꯌꯥꯈ꯭ꯔꯒꯅꯤ ꯍꯣꯡꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯣꯌꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯇꯝꯕ ꯉꯝꯗꯦ ꯇꯥꯟꯖꯥꯗꯨꯅ ꯃꯦꯝꯃꯅ ꯁꯤꯂꯥ ꯆꯥꯗꯣ 5 ꯈꯛꯇ ꯁꯦꯝꯃꯛꯑꯣ ꯍꯣꯏ ꯏꯆꯦ ꯁꯦꯝꯖꯔꯛꯑꯒꯦ ꯁꯣꯝꯗꯅ ꯏꯕꯣꯇꯣꯝꯕꯤ ꯆꯨꯡꯂꯨꯏꯕꯨ ꯉꯥꯡꯂꯝꯃꯤ ꯏꯆꯥ ꯂꯨꯁꯤꯗꯨꯕꯨ ꯅꯪꯅ ꯅꯝꯗꯅ ꯇꯥꯟꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯦꯝꯃꯛꯄꯅꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯅꯆꯥꯒꯤ ꯑꯋꯥꯕ ꯈꯪꯗꯕꯤ ꯅꯪꯕꯨ ꯃꯤꯔꯣ ꯅꯪꯅ ꯏꯆꯥ ꯂꯨꯁꯤꯕꯨ ꯑꯄꯣꯏꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯗꯨꯅ ꯅꯆꯥꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯉꯕꯅꯤ ꯑꯗꯨꯕꯨ ꯁꯤꯃꯁꯨ ꯍꯥꯏꯒꯦ ꯏꯆꯥꯅ ꯌꯥꯗꯕ ꯄꯥꯝꯗꯕ ꯃꯤꯁꯛꯇ ꯑꯩꯒꯤ ꯏꯆꯥ ꯂꯨꯁꯤꯕꯨ ꯃꯄꯥ ꯑꯩꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯈꯟꯖꯕꯗ ꯃꯄꯥ ꯑꯩꯅ ꯀꯔꯤꯁꯨ ꯑꯌꯦꯠꯄ ꯄꯤꯔꯣꯏ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯃꯄꯥ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯏꯆꯥꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯔꯕꯅꯤ ꯃꯥꯒꯤ ꯃꯃꯥꯗꯨꯁꯨ ꯃꯥꯕꯨ ꯄꯣꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯃꯃꯤꯠꯇ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯂꯔꯣꯏ ꯈꯟꯕꯗ ꯑꯩ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯈꯤꯗꯦ ꯃꯥꯅ ꯃꯕꯨꯛ ꯂꯥꯝꯕꯒꯤ ꯃꯃꯥ ꯀꯧꯗꯨꯅ ꯀꯞꯄꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯈꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯏꯆꯥꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯃꯥꯒꯤ ꯃꯃꯥ ꯑꯃ ꯊꯤꯕ ꯄꯥꯝꯈꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯥꯒꯤ ꯃꯃꯥ ꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨ ꯄꯨꯔꯛꯈꯤꯕ ꯑꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯪꯗꯤ ꯏꯆꯥꯕꯨ ꯅꯪꯒꯤ ꯏꯆꯥꯅꯤ ꯈꯟꯕ ꯉꯝꯗꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯂꯨꯛꯃꯥꯏꯗ ꯌꯣꯟꯕꯤ ꯂꯥꯏ ꯐꯤꯗꯤꯕꯤꯒꯨꯝ ꯈꯟꯕ ꯅꯠꯇ꯭ꯔꯥ ꯃꯈꯣꯏ ꯃꯄꯥ ꯃꯈꯥꯃꯨꯛ ꯇꯥꯕꯤꯔꯒꯅꯨ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯆꯨꯝꯃꯤ ꯑꯩꯗꯤ ꯏꯆꯥꯕꯨ ꯏꯆꯥꯅꯤ ꯈꯟꯕ ꯉꯝꯗꯕꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ ꯏꯆꯥꯕꯨ ꯁꯤꯜꯒ ꯃꯟꯇꯤꯛꯅꯗꯨꯅ ꯌꯣꯟꯒꯦ ꯈꯜꯂꯨꯕ ꯑꯩꯁꯦ ꯃꯤ ꯅꯠꯇꯦ ꯁꯥꯅꯦ ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯅꯪꯒꯤ ꯇꯥꯠꯇꯨꯗ ꯑꯩꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯏꯆꯥ ꯂꯨꯁꯤꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯐꯥꯎ ꯅꯪ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯗꯨꯇꯗꯤ ꯍꯥꯏꯒꯅꯨꯅꯦ
ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯖꯔꯔꯣꯏ ꯏꯕꯣꯇꯣꯝꯕꯤ ꯁꯥꯎꯅ ꯏꯃꯨꯡ ꯆꯪꯈꯤ ꯆꯨꯡꯂꯨꯏꯁꯨ ꯇꯧꯐꯝ ꯈꯪꯗ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯏꯕꯣꯇꯣꯝꯕꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯀꯞꯂꯤ ꯁꯣꯝꯗꯅ ꯍꯦꯂꯦꯅꯥꯗꯤ ꯂꯣꯌꯥ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯍꯥꯛꯇꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯍꯔꯥꯎꯔꯝꯃꯤ मागी कादा हंगत हंदा चतुना नौफेट तौजदुना कईनो तौरीदुबो हंदक्ति इचासे वाखन याम नुंगाइबा मालिदा लुहोंगदबसु कुइद्रेना अदुदा वाखन नुंगाइरिब्रा इसाबो इमा आइबु कइदौरगे मी चुमना आइगी कादा सुम चटपा सानबसिबो फरे फरे अदो नंगबु ngaraंगी फीदुबो पामलब्रो ngaraंगी वांखै फीदुरो याम पामी अदो इमा लोयानाबु यारबो याबगिनी लोइसनरीसे मसिगे अंगाउबिसिदी हंदकी चांस कसे मंगहनबा याबा नत्तेको नंगना वाखल नुंगाइतना मंगगा लैबदो इमा नुंगाइतेने लोयाना ज्ञान तारकलबदी यारअरोइदबनी माना ज्ञान तादना ममागी थौदोकसिंगदो काउथोक्किबा हाइबसे नंगिदि लाइबक याम फरबनीने अदुना लुहोंबसे आइदि हयेंग मपो होंनिंगलबनी इमा सिदी अदो इमा मागे अपाम पामदा खंगबो ओइना हयेंगसा मागम तौननिंगी अदुगी ओइरे अदुगिबो अइना मोइगी ममादा कोक हाइरे लोइरेदना हेलेना ममादो मेमथोइदा फोन तौवी इमा यारेबा होरेन कोना हाइरसु याबदुबो तुमि लैयु हे हेलो मेमथोय इसे अइसे वाहंता हाइजगेना तौरइबा करि वानो अखोइ हेलेनाना मखोइनी अपाम पामदा खरा हाइननिंग माले मखोइनीगी लुहोंबसु मथंग थादा तारबनिना अमुक्ता उनगे हाइरिबा याये याये इबुंगोदा हाइगे होइसे अदुदी थमजरगे असुमना लोयाय कादा चंगे इ ममादो इबुंगो नंगबु तारब्रो कइनो इमा चाक लोइरबो कइंजांग थोंगगे चाका लोइद्री इमा वा हाइगेना चंगे इनी कइवानो इमा नोइगी ममा मेमथोइना माइ मसानुपि हेलेनागा नंगा हयेंगसे अमुक्ता उनौ हाइरिबा कइगे लुहोंगदोइ कुइद्रकानसिदा कइगे अमो हाय मी मसाना हाइरइबदो करी लई हाइदुना हंगदबनी मान हाइरक्लिबदो मागे अनिंगबा अपाम्बा हाइनिंगबा कया अमा लैरमगनी अदुइ ओइरमनिये अदो हयेंग चत्तबा यारोइको होय होय पलेम इमा पोकपी चलगे चा याम लामे अमता थिउना लोइसिनबियुबा इमा हाइरुरगे नंगसु तुमसिलनुको हगोलो नोइने सिलासु चाक लोइरमनी नंगसु लाओको होय इमा लागे हाइरगे मी मसु थोकी सिला लुसीबो चाक लोइदुना लेरम्मी लुसीना यावरम्बदुदा मी मना हैमा इबेमा नंगबु फरब्रो नेने अदुम तौजरसनु नंग अमु कैदौबा यावरिनो इमा इसा खरा फरे अदुना नेनेगी मतेंग सुम पांगबिरम्बनी फरे फरे करी मथेलनो पानगा थांजिनगे इरोनबगा खजिंगा अलुगा कोबी लेगा अमा कांगौ ngौरे अदुगा nga अतावबगा तांजादुदा नाकंदगी हावरनी मथेलगदी चाबदा फुट फुट चंगनी अहावबगसु खंगी मिफत्ता हिंजाब मानबसे लुसीना खनबनी बोयाई चंगलक्तुना पुन्ना चाक सामिनै लोया अमुक लुसीदा मुन्ना येंगलगा चाक सारमी लुसीसु येंगथोरकपदा लोयागा मिचानरमी लोयादी मिचानबदुदा नोई लुसीदी इथक थकली अदुगा मु सन्नदबा सादुना चाक तो मखाताना चाय मखोइनिगी मतौ कनानसु खंगलम उरमदे असुमना नुमित अदुमा अदुमक हौखिरमी अयुक्की मतमनी हेलेना लोया मफम हाइना दुना लोइसिन्नै लोयाना लोइसिनबा लोइदुना इमा कैदौरगे नंगबु लोइरब्रो लोइरे लुसीदी मादी इमुंगदा लेहौवी कैदौरगे कौथोरो मागा पुन्ना चटमिनगे कइनो नंगना हाइरिदुबो कनाना नुपी उनबा सत्पदा अतोपा नुपी पुरगा सत्नगे नंगबो इमा मासे इमुंगदा तलैमंदना नारिनी मसासे खरा मपाल पुथोक्तुना फ्रेश ओइहंद्रदि याररोये तांजादुदा लुसी थोलई लोया लुसीगे फनेक छेटपदुदा कइनो कोइबा चलुसे हारगा नंगनो स्टोकी फनेक अमु सेला थोलैसिना कइनो कराई सत्पैनो कोइबा चलुसे हाइबा नसादो फ्रेश अमतो ओइहंद्रदि यारोय अदुबु काइदनोबा ओ ननम उनबा चलुसे हाइबा यारबो अदुगा इदि कैगी यावदोइबा मसी वासे ngangreda यारे ला फिरो कम तो होंगरनु हाइदुना लुसीगी खुदांग पाइदुना गाड़ी मनुंगदा तोंगहनख्रे लोया मतौदुदा मी मदी अंगकपा मी पाइबा हाइबदु ओइ
ꯁꯣꯝꯗꯅ ꯍꯦꯂꯦꯅꯥꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯣꯌꯥ ꯍꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯂꯨꯁꯤꯗꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯂꯝꯗꯦ ꯃꯐꯝꯗꯨ ꯌꯧꯔꯦ ꯍꯥꯏꯅ ꯍꯦꯂꯦꯅꯥꯗ ꯀꯣꯜ ꯇꯧꯔꯛꯏ ꯇꯥꯃꯣ ꯂꯥꯛꯄꯤꯔꯕꯣ ꯂꯥꯛꯑꯦ ꯀꯔꯣꯝꯗꯅꯣ ꯎꯗꯦꯅ ꯂꯣꯌꯥꯅꯗꯤ ꯍꯦꯂꯦꯅꯥꯕꯨ ꯎꯏ ꯑꯣ ꯑꯩꯅ ꯅꯪ ꯎꯔꯦ ꯂꯥꯛꯑꯒꯦ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯂꯨꯁꯤꯗ ꯂꯥꯛꯑꯣ ꯃꯅꯨꯡ ꯆꯪꯁꯦ ꯇꯜꯂꯦ ꯑꯩꯁꯤ ꯂꯩꯍꯧꯒꯦ ꯅꯣꯏ ꯑꯗꯨꯝ ꯎꯅꯔꯨꯔꯣ ꯂꯣꯌꯥꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯇꯧꯗꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯂꯨꯁꯤꯒꯤ ꯈꯨꯗꯥꯡ ꯇꯥ ꯄꯥꯏꯗꯨꯅ ꯍꯧꯒꯠꯍꯜꯂꯤ ꯂꯨꯁꯤꯁꯨ ꯂꯣꯌꯥꯒꯤ ꯇꯨꯡ ꯏꯟꯅꯔꯛꯏ ꯍꯦꯂꯦꯅꯥꯁꯨ ꯂꯣꯌꯥ ꯂꯥꯛꯄ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯂꯨꯁꯤ ꯌꯥꯎꯔꯛꯄꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯣ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯣꯌꯥꯅ ꯍꯦꯂꯦꯅꯥꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯇꯨꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯝ ꯃꯥꯅ ꯑꯣ ꯑꯩꯅꯁꯨ ꯃꯥ ꯅꯪꯒ ꯁꯛ ꯈꯪꯅꯍꯟꯒꯦꯅ ꯄꯨꯔꯛꯄꯅꯤ ꯍꯦꯂꯦꯅꯥ ꯂꯣꯌꯥꯅ ꯑꯗꯨꯝ ꯆꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯊꯣꯏꯃꯣꯏ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯣ ꯆꯪꯉꯁꯤꯔꯣ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯉꯛꯏ ꯂꯣꯌꯥꯅ ꯂꯨꯁꯤ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯎꯇꯨꯕꯤꯗꯧꯅ ꯂꯩꯔꯤꯗꯨꯕꯣ ꯃꯤ ꯂꯩꯔꯤꯁꯦ ꯈꯔ ꯋꯥ ꯉꯥꯡꯉꯨ ꯌꯥꯗ꯭ꯔꯣ ꯍꯦꯂꯦꯅꯥꯅ ꯌꯥꯅꯤꯗ ꯋꯥ ꯉꯥꯡꯗ꯭ꯔꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯁꯦ ꯃꯥꯒꯤ ꯃꯅꯝ ꯃꯍꯥꯏꯗꯣ ꯑꯣꯏꯗꯣ ꯂꯩꯔꯁꯤꯕꯨ ꯀꯩꯗꯧꯕꯩ ꯀꯣꯏꯗꯣꯏꯅꯣ ꯂꯨꯁꯤꯗꯤ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯊꯟꯇ ꯁꯣꯟꯖꯩ ꯃꯁꯛꯁꯤꯒ ꯅꯨꯄꯥꯅ ꯌꯥꯕꯤꯗ꯭ꯔꯒ ꯅꯨꯄꯥꯅ ꯒ꯭ꯌꯥꯟ ꯃꯥꯡꯉꯤꯉꯩ ꯇꯥꯟꯖꯥ ꯂꯧꯔꯒ ꯃꯤꯒꯤ ꯅꯨꯄꯥꯕꯨ ꯍꯨꯟꯅꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯀꯣꯛꯇꯨꯕꯨ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯁꯨ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏ ꯂꯩꯈꯤꯗꯣꯏꯅꯣ ꯈꯪꯗꯦꯕ ꯍꯧꯖꯤꯛꯇꯤ ꯃꯥꯅꯁꯨ ꯑꯩ ꯁꯛ ꯈꯪꯕꯤꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯃꯥꯡꯕꯒꯤ ꯃꯥꯡꯕ ꯌꯨꯝꯗ ꯂꯩꯇꯅ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯕꯖꯥꯔꯗ ꯀꯩꯊꯦꯜꯗ ꯊꯣꯛꯂꯒ ꯉꯥꯎꯔꯝꯕꯅ ꯐꯒꯗꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯋꯦꯇꯔꯅ ꯆꯥꯅꯕ ꯄꯨꯔꯛꯂꯝꯃꯤ ꯍꯦꯂꯦꯅꯥꯅ ꯂꯣꯌꯥꯗ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯇꯥꯃꯣꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯍꯥꯏꯌꯣ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯗꯣ ꯃꯥꯗꯤ ꯅꯣꯏꯗ ꯀꯌꯥꯝ ꯀꯨꯏ ꯂꯩꯈꯤꯗꯣꯏꯅꯣ ꯂꯨꯁꯤꯒ ꯍꯦꯂꯦꯅꯥꯒ ꯌꯦꯡꯅꯩ ꯃꯥꯗꯤ ꯑꯔꯣꯏꯕꯤ ꯁꯥꯎꯅꯤꯡꯕꯗꯣ ꯑꯣꯏꯔꯝꯃꯤ ꯂꯣꯌꯥꯅ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯖꯁꯅꯨꯗ ꯑꯗꯨꯗꯤ ꯆꯥꯅꯕ ꯇꯧꯔꯁꯤꯔ ꯍꯣꯏ ꯂꯨꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯑꯗꯣ ꯅꯣꯏꯒꯤ ꯌꯨꯝꯗ ꯌꯥꯏꯉꯪꯄꯣꯛꯄꯤꯗꯒꯤꯅꯤ ꯍꯥꯏꯗꯥꯏ ꯍꯣꯏ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯀꯣꯏꯅꯕ ꯌꯥꯗ꯭ꯔꯦꯀꯣ ꯑꯩꯁꯨ ꯇꯥꯃꯣ ꯂꯣꯌꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯣ ꯑꯣꯏꯗꯣꯔꯕꯅꯤꯅ ꯅꯪꯁꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯤꯅꯤ ꯈꯟꯗꯣꯏꯅꯤ ꯂꯨꯁꯤꯗꯣ ꯍꯩꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯄꯥꯜꯗꯗꯤ ꯎꯠꯊꯣꯛꯇꯅ ꯄꯨꯛꯅꯤꯡꯗ ꯊꯝꯖꯤꯜꯂꯒ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯩ ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯥꯒꯤ ꯐꯣꯟ ꯂꯥꯛꯏ ꯆꯤꯡꯈꯩ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯝꯕꯗꯨꯗ ꯀꯅꯥꯅꯣꯅꯦ ꯆꯤꯡꯈꯩ ꯍꯥꯏꯁꯤꯕꯣ ꯁꯦꯞꯁꯨ ꯇꯧꯔꯝꯃꯤ ꯍꯜꯂꯣ ꯂꯣꯌꯥ ꯅꯪꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯑꯩꯕꯣ ꯑꯩꯈꯣꯏ ꯁꯥꯔ DGPꯅ ꯍꯥꯏꯔꯛꯄꯅꯤ ꯅꯣꯏ ꯁꯥꯔ DGPꯅ ꯑꯩꯕꯨ ꯈꯪꯕ꯭ꯔꯣ ꯀꯩꯅꯣ ꯂꯣꯌꯥ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯑꯩꯈꯣꯏ ꯁꯥꯔꯐꯥꯎ ꯈꯪꯗ꯭ꯔꯕ ꯑꯩꯈꯣꯏ ꯁꯥꯔꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯈꯣꯏꯗꯒ ꯋꯥ ꯂꯣꯠꯂꯤ ꯑꯣꯏꯔꯦ ꯂꯩꯕꯥꯛꯁꯤꯒꯤ CMꯒꯤ ꯃꯆꯥꯅꯤ ꯍꯥꯏ ꯑꯗꯨꯒ ꯀꯩꯗꯧꯕꯩ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯅꯣꯕ ꯅꯪ ꯑꯩ ꯈꯪꯕ꯭ꯔꯣ ꯈꯪꯗꯅ ꯇꯧꯔꯛꯏ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯤꯕꯨ ꯀꯥꯎꯁꯤꯟꯅꯔꯤꯔꯕ ꯌꯥꯏꯉꯪꯄꯣꯛꯄꯤꯗ ꯄꯣꯁꯇꯤꯡ ꯇꯥꯈꯤꯕꯗ ꯑꯩ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯌꯥꯏꯉꯪꯄꯣꯛꯄꯤꯗꯒꯤ ꯍꯦꯂꯣꯏꯒꯗꯣ ꯑꯣꯛꯅꯔꯛꯂꯕ꯭ꯔꯕ ꯁꯣꯏꯗꯅ ꯑꯣꯛꯅꯔꯝꯅꯤꯌꯦ ꯀꯩꯕ ꯌꯥꯏꯉꯪꯄꯣꯛꯄꯤꯗ ꯑꯩꯕꯨ ꯄꯣꯁꯇꯤꯡ ꯍꯥꯏꯗꯨꯅ ꯂꯨꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ ꯌꯥꯔꯦꯁꯦ ꯊꯝꯃꯣ ꯑꯩ ꯍꯌꯦꯡ ꯑꯩꯈꯣꯏ DGPꯒ ꯂꯣꯏꯅꯅꯅꯦ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯇꯣꯏꯅꯤꯀꯣ ꯅꯪ ꯅꯦꯠꯋꯥꯛ ꯇꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯁꯥꯔ ꯑꯩꯈꯣꯏꯅꯤ ꯂꯥꯛꯑꯒ ꯁꯝꯖꯤꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯒ ꯊꯝꯈꯤ ꯍꯦꯂꯦꯅꯥꯅ ꯀꯅꯥꯅꯣ ꯈꯪꯗꯦꯗ ꯑꯩꯁꯨ ꯑꯉꯥꯎꯕ ꯃꯥꯜꯂꯦ ꯑꯣ ꯍꯟꯅꯕ ꯇꯧꯔꯁꯤꯔꯣ ꯍꯣꯏ ꯂꯨꯁꯤ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ ꯂꯨꯁꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯂꯣꯌꯥ ꯂꯨꯁꯤ ꯆꯠꯈꯤꯔꯝꯃꯤ ꯍꯦꯂꯦꯅꯥꯅ ꯂꯨꯁꯤꯒ ꯂꯣꯌꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯁꯤ ꯀꯌా ꯅꯨꯡꯉꯥꯏꯇꯦ ꯂꯣꯌꯥ ꯍꯧꯖꯤꯛꯀꯤ ꯆꯤꯡꯈꯩꯒꯤ ꯋꯥꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯒꯥꯔꯤ ꯊꯧꯔꯛꯏ ꯂꯨꯁꯤꯅ ꯂꯣꯌꯥꯒꯤ ꯃꯑꯣꯡꯗꯨꯗ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯣ ꯁꯣꯝꯗꯅ ꯄꯥꯔꯤꯅ ꯂꯩꯁꯅꯥꯗ ꯉꯥꯡꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯇꯥꯔꯝꯃꯅꯤꯅꯦ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯕꯁꯨ ꯅꯪꯅ ꯇꯥꯗꯕ ꯃꯈꯩ ꯅꯪꯅ ꯉꯝꯕꯗꯨ ꯐꯩ ꯍꯥꯏꯗꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔో ꯂꯩꯁꯅꯥꯁꯨ ꯅꯤꯡꯉꯝꯗꯅ ꯌꯥꯔꯦꯕ ꯇꯥꯃꯣ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯊꯧꯗꯣꯛꯁꯤꯡꯗꯨꯕꯨ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯈꯤꯒꯗ꯭ꯔꯣ ꯅꯪ ꯃꯗꯨ ꯈꯪꯉꯤꯗꯅ ꯌꯥꯔꯦ ꯇꯥꯃꯣ ꯑꯩ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯄꯣꯊꯥꯖꯒꯦ ꯑꯆꯨꯝꯕꯁꯦ ꯍꯥꯏꯔꯗꯤ ꯃꯤꯁꯦ ꯀꯅꯥꯝ ꯇꯥꯅꯤꯡꯗꯕꯅꯤ ꯐꯔꯦ ꯄꯣꯊꯥꯔꯣ ꯂꯩꯁꯅꯥ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯦꯗꯤ ꯕꯤꯌꯔꯗꯣ ꯀꯣꯜꯂꯒ ꯎꯞꯁꯤꯟꯗꯨꯅ ꯇꯨꯝꯈꯤ
ꯁꯣꯝꯗꯅ ꯂꯣꯌꯥ ꯂꯨꯁꯤꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯥꯡꯒꯣꯜꯗ ꯁꯨꯃꯥꯡꯗ ꯃꯧ ꯅꯍꯥ ꯑꯍꯟ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯅꯣꯛꯇꯨꯅ ꯂꯥꯡꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯌꯥꯒ ꯂꯨꯁꯤꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯛꯄꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯅꯔꯒ ꯆꯤꯕꯣꯟ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯍꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯅ, "ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤ ꯏꯆꯦ, ꯅꯨꯄꯤꯁꯤꯅ ꯀꯅꯥꯅꯣ?" "ꯈꯪꯗꯦ ꯏꯆꯦ, ꯅꯨꯄꯤꯁꯦ ꯃꯣꯏꯗ ꯂꯩꯔꯤꯁꯦ ꯀꯨꯏꯗ꯭ꯔꯤ ꯃꯥꯜꯂꯦ꯫ ꯕꯣꯠꯀ ꯀꯨꯏꯗ꯭ꯔꯕꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯊꯝꯃꯤ ꯖꯥꯠꯂꯣ? ꯃꯥꯟꯗꯦꯗ, ꯃꯆꯥꯁꯤꯒ ꯍꯟꯗꯛ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯗꯨ ꯑꯣꯏ ꯖꯥꯠꯂꯣ? ꯑꯣꯏꯔꯝꯃꯣꯏꯗ, ꯂꯨꯍꯣꯡꯕꯁꯨ ꯊꯥ ꯐꯥꯖꯤꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕꯅꯤ, ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯁꯤꯗ ꯂꯩꯗꯣꯏꯅꯣ?" "ꯍꯣꯏꯅꯦ." ꯇꯥꯟꯖꯥꯗꯨꯁꯨ ꯃꯤ ꯑꯃꯁꯨ ꯃꯆꯥ ꯂꯥꯛꯑꯦ ꯍꯥꯏꯅ ꯊꯣꯔꯛꯏ꯫ ꯃꯌꯥꯝꯗꯣ ꯈꯣꯏꯔꯦꯟ ꯃꯁꯥ ꯄꯥꯟꯕꯒꯨꯝ ꯉꯔꯪ ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈꯤ꯫ "ꯅꯣꯏ ꯍꯜꯂꯛꯑꯕꯣ?" "ꯑꯧ ꯏꯃꯥ" ꯍꯥꯏꯔꯒ ꯂꯣꯌꯥ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤ꯫ ꯃꯤ ꯑꯃꯅ, "ꯂꯨꯁꯤ, ꯀꯩꯗꯧꯔꯒꯦ? ꯏꯕꯨꯡꯉꯣꯅꯒ ꯀꯔꯤꯝꯇ ꯈꯨꯝꯃꯝꯗꯅ ꯆꯪꯈꯤꯁꯤꯕꯣ?" "ꯏꯃꯥ, ꯀꯩꯁꯨ ꯇꯧꯅꯗꯤꯌꯦ." "ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯖꯔꯨꯔꯣ." "ꯌꯥꯅꯤꯗ ꯏꯃꯥ, ꯄꯣꯊꯥꯗ꯭ꯔꯁꯨ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯃꯌꯥꯝꯁꯤꯒꯤ." "ꯆꯥꯕꯨꯗꯤ ꯅꯅꯦꯅ ꯂꯣꯜꯍꯧꯔꯕꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯏꯃꯥ, ꯐꯤꯔꯣꯜꯁꯦ ꯑꯝꯇ ꯍꯣꯡꯗꯣꯛꯈꯤꯒꯦ." "ꯍꯣꯏ." ꯂꯣꯌꯥꯗꯤ ꯃꯐꯤ ꯍꯣꯡꯗꯈꯩ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯨꯁꯤꯁꯨ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯀꯤꯆꯟꯂꯣꯝ ꯆꯪꯉꯛꯏ꯫ "ꯅꯦ, ꯆꯥ ꯂꯣꯏꯔꯕꯣ?" "ꯍꯩꯃꯥ, ꯅꯪ ꯂꯥꯛꯑꯕꯣ?" "ꯍꯧꯖꯤꯛꯇ ꯂꯥꯛꯇ ꯉꯥꯏꯔꯤꯌꯦ, ꯆꯥꯁꯤ ꯄꯤꯔꯨꯔꯒꯦ." "ꯌꯥꯔꯅꯤ, ꯑꯩ ꯄꯤꯔꯨꯒꯦ, ꯅꯪ ꯍꯜꯂꯛꯇꯁꯨ ꯉꯥꯏꯔꯤ, ꯋꯥꯔꯝꯃꯅꯤ." "ꯋꯥꯗꯦꯗ, ꯑꯩ ꯄꯤꯔꯨꯒꯦ." ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯆꯥꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯃꯌꯥꯝꯁꯤꯡꯗꯨ ꯅꯤꯟꯐꯨ ꯉꯥꯡꯅꯔꯝꯃꯤ꯫ "ꯅꯨꯄꯤꯁꯦ ꯃꯁꯛꯁꯨ ꯐꯖꯩ, ꯑꯁꯤꯕꯨ ꯌꯨꯝꯁꯤꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕ ꯖꯥꯠꯅꯣ?" ꯂꯨꯁꯤꯅ ꯆꯥꯗꯨ ꯃꯊꯪ ꯄꯤꯔꯛꯄꯗ ꯑꯍꯟ ꯑꯃꯅ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯔꯤꯅꯣ ꯌꯨꯝꯁꯤꯒ?" ꯂꯨꯁꯤ ꯇꯧꯐꯝ ꯈꯪꯗ ꯃꯤ ꯑꯃꯗ ꯌꯦꯡꯂꯛꯏ꯫ "ꯃꯦꯝꯃ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯅꯣꯏꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯔꯤꯅꯣꯕ? ꯅꯍꯥꯟꯈꯩꯁꯨ ꯎꯗꯦ." "ꯏꯆꯦ, ꯑꯩꯈꯣꯏ ꯏꯄꯥꯝꯒꯤ ꯑꯉꯥꯡꯁꯤꯡꯅꯤꯗ, ꯑꯩꯅ ꯌꯨꯝꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯁꯦꯅ ꯍꯥꯏꯕ, ꯑꯗꯨꯗ ꯂꯥꯛꯄꯅꯤ." "ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩꯅꯦ, ꯃꯁꯝꯒꯁꯨ ꯌꯥꯝ ꯁꯥꯡꯉꯦ." "ꯂꯨꯁꯤ, ꯆꯪꯉꯣ, ꯏꯕꯨꯡꯉꯣꯒꯤ ꯆꯥ ꯑꯃꯇ ꯄꯤꯔꯨꯔꯣ." "ꯍꯣꯏ ꯏꯅꯦ." ꯍꯥꯏꯔꯒ ꯂꯨꯁꯤ ꯆꯪꯈꯤ꯫ ꯂꯣꯌꯥꯁꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯅ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯨꯗ, "ꯀꯩꯗꯧꯔꯖꯥꯠꯅꯣ? ꯉꯁꯥꯏꯗꯩ ꯐꯤꯔꯣꯜ ꯐꯥꯎꯕ ꯍꯣꯡꯗꯣꯛꯑꯝꯗꯦ." "ꯆꯥ ꯊꯛꯀꯗ꯭ꯔꯣ?" "ꯑꯣ, ꯆꯥ ꯊꯛꯀꯗ꯭ꯔꯣ?" ꯂꯣꯌꯥ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ, "ꯀꯩꯅꯣ ꯆꯥ ꯊꯛꯀꯗ꯭ꯔꯕꯣ? ꯑꯗꯨꯒꯅꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯝ ꯀꯧꯗꯕꯗꯣ ꯇꯧꯅꯨ. ꯃꯤꯅ ꯈꯪꯉ ꯎꯔ ꯂꯥꯟꯅ ꯈꯟꯈꯤꯅꯤ. ꯑꯗꯨꯅ ꯗꯗꯥꯔ ꯀꯩꯅꯣꯝ ꯀꯧ." ꯂꯣꯌꯥꯅ ꯃꯀꯣꯛꯇꯨ ꯆꯤꯛꯃꯜꯂꯛꯄꯅ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯏꯕꯛꯇ ꯄꯥꯏꯔꯒ, "ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ. ꯑꯩ ꯀꯣꯛꯁꯤ ꯉꯥꯎꯔꯤꯔ ꯆꯤꯛꯏꯔ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯑꯝꯇ ꯅꯝꯃꯨ ꯂꯥꯛꯑꯣ." ꯂꯨꯁꯤꯅ ꯆꯥꯗꯨ ꯊꯝꯂꯒ ꯂꯣꯌꯥꯒꯤ ꯃꯣꯟꯗꯨ ꯉꯥꯛꯈꯠꯄꯤꯔꯒ ꯐꯜꯂꯤ꯫ ꯃꯀꯣꯛꯇꯨ ꯇꯞꯅ ꯄꯥꯏꯕꯤ꯫ "ꯁꯤ ꯑꯣꯏꯔꯗꯤ ꯈꯔ ꯀꯣꯛꯁꯤ ꯐꯔꯦꯗꯅ." "ꯐꯅꯤ, ꯅꯣꯏ ꯍꯦꯂꯦꯅꯥꯗꯣ ꯑꯩ ꯀꯧꯔ ꯄꯥꯏꯍꯜꯂꯨ ꯌꯥꯗ꯭ꯔꯣ?" "ꯍꯩꯃꯥ, ꯃꯥꯗꯤ ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯂꯩꯇꯅ, ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯅꯪꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯩ ꯍꯥꯏꯗꯅ ꯍꯥꯏꯕꯅꯦ, ꯃꯥꯗꯤ ꯂꯩꯁꯨ ꯂꯩꯇꯦ. ꯃꯥ ꯂꯥꯛꯑꯗꯤ ꯅꯪꯉꯣꯟꯗ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯕ?" "ꯅꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯧ, ꯅꯀꯣꯛꯀꯗꯣ ꯄꯥꯏꯅꯍꯜꯂꯨ." ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯥꯃꯛꯅꯤ꯫ "ꯀꯔꯤꯕ?" "ꯀꯩꯁꯨ ꯅꯠꯇꯦ." "ꯌꯥꯔꯦꯁꯦ, ꯐꯖꯅ ꯑꯝꯇ ꯄꯥꯏꯔꯛꯑꯣ." "ꯄꯥꯏꯅꯤ." ꯍꯥꯏꯗꯨꯅ ꯀꯣꯛꯇꯨ ꯀꯟꯅ ꯄꯥꯏꯔꯛꯏ꯫ "ꯀꯩꯅꯣ? ꯁꯤꯕꯨ ꯇꯟ ꯍꯧꯅꯕ ꯑꯇꯥ ꯃꯣꯏꯗꯥꯅꯦ ꯈꯜꯂꯨꯔꯕ꯭ꯔꯕ? ꯀꯣꯛꯁꯤꯕꯨ ꯀꯟꯅ ꯃꯦꯠꯂꯤꯅꯦ, ꯇꯞꯅ ꯄꯥꯏꯌꯣ, ꯇꯞꯅ." ꯂꯨꯁꯤꯁꯨ ꯇꯞꯅ ꯑꯃꯨꯛ ꯄꯥꯏꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯤ ꯑꯃꯅ ꯀꯥꯗ ꯆꯪꯉꯛꯏ, ꯈꯧꯗꯦꯝꯂꯛꯇꯨꯅ꯫ ꯂꯨꯁꯤꯒ ꯂꯣꯌꯥꯒ ꯈꯪꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ "ꯏꯃꯥ, ꯃꯥꯁꯦ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯕ." "ꯌꯥꯔꯦ ꯂꯨꯁꯤ, ꯅꯪ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ." "ꯍꯣꯏ ꯏꯃꯥ." ꯍꯥꯏꯔꯒ ꯂꯣꯌꯥꯗ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ ꯊꯣꯛꯈꯤ꯫ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" "ꯀꯣꯛꯁꯦ ꯈꯔ ꯉꯥꯎꯕ, ꯑꯗꯨꯗ ꯂꯨꯁꯤ ꯄꯥꯏꯍꯜꯂꯝꯕꯅꯤ." "ꯌꯦꯡꯉꯣꯏ, ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯕꯅꯤ. ꯅꯪꯒꯤ ꯀꯥꯗ ꯅꯨꯄꯤ ꯑꯃꯒ ꯅꯛꯁꯤꯟꯅ ꯂꯣꯏꯅꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ. ꯑꯩ ꯂꯨꯁꯤꯗꯁꯨ ꯍꯥꯏꯒꯦ. ꯅꯪ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯕꯅꯤ, ꯚꯥꯞ ꯇꯥꯅꯁꯤ." "ꯐꯔꯦ, ꯊꯣꯛꯑꯒꯦ. ꯍꯤꯗꯥꯛ ꯂꯩꯔꯕꯅꯤ, ꯁꯤ ꯆꯥꯁꯤꯜꯂꯒ ꯄꯣꯊꯥꯔꯣ." "ꯍꯣꯏ ꯏꯃꯥ." ꯍꯥꯏꯔꯒ ꯃꯤ ꯑꯃ ꯊꯣꯛꯈꯤ꯫ ꯁꯣꯝꯗꯅ ꯑꯄꯨꯏ ꯃꯥꯒꯤ ꯏꯝꯐꯥꯜꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯄꯥꯎ ꯐꯥꯎꯅꯩ꯫ ꯂꯨꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯇꯧꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯪꯏ ꯎꯏ ꯍꯥꯏꯔꯛꯇꯕꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯂꯥꯁ ꯑꯣꯏꯅ ꯉꯝꯕꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯒꯦ ꯈꯜꯂꯤ꯫ ꯃꯥꯅ ꯉꯝꯕꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯪꯒꯦ ꯈꯜꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ. ꯉꯝꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯂꯩꯐꯝ ꯈꯪꯗꯕ ꯌꯥꯎꯗꯦ. ꯍꯦꯛ ꯍꯪꯕꯗ ꯃꯥꯅ ꯍꯦꯛꯇ ꯈꯪꯂꯝꯕꯅ ꯍꯥꯜꯂꯤ.
ꯃꯔꯝꯁꯤꯅ ꯃꯉꯣꯟꯗ ꯍꯪꯒꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯏ꯫ ꯉꯝꯕꯁꯨ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯃꯌꯨꯝꯗ ꯂꯩꯕꯅ ꯐꯣꯟꯗꯨ ꯈꯨꯗꯛꯇ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ ꯃꯔꯨꯞ꯫ ꯏꯇꯥꯎ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦꯗ꯫ ꯏꯇꯥꯎꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯨ ꯇꯥꯏꯅꯤ ꯃꯔꯨꯞ ꯊꯧꯕꯅ ꯍꯥꯏꯕꯗ꯫ ꯍꯣꯏ ꯃꯔꯨꯞ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯂꯥꯛꯀꯗꯕꯅꯤꯀꯣ꯫ ꯑꯩ ꯏꯟꯚꯤꯇꯦꯁꯟ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯉꯁꯤ ꯅꯪꯅ ꯏꯊꯥ ꯊꯥꯖꯗ ꯐꯣꯟ ꯇꯧꯔꯛꯄꯕꯨ ꯀꯩ ꯂꯩꯔꯒꯦ? ꯑꯐꯕ ꯑꯃꯃꯨꯛ ꯂꯥꯛꯑꯕꯣ? ꯂꯥꯛꯇꯦꯅꯦ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯋꯥ ꯑꯃ ꯍꯪꯒꯦꯅ ꯇꯧꯕꯅꯤ꯫ ꯀꯩ ꯋꯥꯅꯣ? ꯑꯩꯅ ꯈꯨꯜꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯦ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯁꯨꯛꯌꯥ ꯌꯥꯗꯕ꯫ ꯃꯥꯒꯤ ꯃꯃꯥꯅꯗꯤ ꯌꯥꯕ꯫ ꯅꯍꯥꯟ ꯃꯃꯥꯅ ꯐꯥꯔꯒ ꯄꯨꯔꯣꯅ ꯍꯥꯏꯅꯔꯒ ꯃꯥꯗꯤ ꯂꯣꯟꯅ ꯏꯝꯐꯥꯜꯗ ꯆꯦꯟꯈꯤꯕꯅꯤ꯫ ꯉꯝꯕ ꯅꯨꯄꯤꯗ ꯏꯝꯐꯥꯜꯗ ꯆꯦꯟꯈꯤ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯅ ꯆꯤꯡꯅꯔꯤꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ꯫ ꯑꯣ ꯅꯨꯄꯤꯗꯨꯒꯤ ꯐꯣꯇꯣ ꯌꯥꯎꯕ꯭ꯔꯥ? ꯌꯥꯎꯏ ꯊꯥꯔꯛꯀꯦ꯫ ꯋꯥꯆꯦꯞꯇ ꯆꯪꯗꯨꯅ ꯐꯣꯇꯣꯗꯨ ꯊꯥꯔꯛꯏ꯫ ꯉꯝꯕꯁꯨ ꯐꯣꯇꯣꯗꯨ ꯐꯪꯂꯤ꯫ ꯑꯣ ꯆꯨꯝꯃꯤ ꯁꯣꯏꯗ꯭ꯔꯦ꯫ ꯏꯇꯥꯎ ꯈꯪꯕꯤꯕ꯭ꯔꯣ? ꯈꯪꯉꯤ꯫ ꯃꯥ ꯍꯧꯖꯤꯛ ꯁꯤꯑꯦꯝꯒꯤ ꯌꯨꯝꯗ ꯂꯩ꯫ ꯍꯥ ꯃꯥꯕꯨ? ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯍꯌꯦꯡꯁꯦ꯫ ꯍꯧꯖꯤꯛ ꯂꯥꯛꯄ ꯌꯥꯗ꯭ꯔꯤ꯫ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯤ ꯂꯣꯏꯔꯒ ꯑꯩ ꯃꯣꯏꯗ ꯆꯠꯂꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ꯫ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯀꯦ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯏꯇꯥꯎꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯕꯅꯤꯅꯦ꯫ ꯑꯗꯣ ꯏꯇꯥꯎ ꯅꯣꯏ ꯏꯝꯐꯥꯜꯗꯒꯤ ꯂꯣꯌꯥ ꯍꯥꯏꯕ꯭ꯔꯥ ꯂꯣꯌꯥꯉꯝꯕ ꯍꯥꯏꯕ꯭ꯔꯥ ꯃꯗꯨ ꯈꯪꯕ꯭ꯔꯥ? ꯂꯣꯌꯥꯉꯝꯕ? ꯅꯪ ꯃꯥꯕꯨ ꯈꯪꯕ꯭ꯔꯥ? ꯈꯪꯕ ꯅꯠꯇꯦꯅꯦ꯫ ꯃꯥꯕꯨ ꯍꯦꯛ ꯊꯦꯡꯅꯕꯗ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯃꯀꯛ 10 ꯊꯣꯛꯅ ꯀꯛꯂꯒ ꯍꯥꯠꯇꯣꯔꯤꯕꯅꯤ꯫ ꯀꯔꯤꯒꯤ? ꯃꯥꯅ ꯑꯩꯒꯤ ꯂꯨꯁꯤꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯣ ꯈꯪꯉꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯅꯪ ꯑꯩ ꯈꯪꯅꯒꯗꯕꯅꯤ꯫ ꯃꯤ ꯑꯇꯣꯞꯄꯒꯤ ꯅꯥꯀꯣꯡ 2 ꯁꯨꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯊꯝꯃꯒꯦ ꯀꯣꯟꯅ ꯄꯥꯎ ꯄꯤꯔꯛꯀꯦ꯫ ꯍꯥꯏꯔꯒ ꯑꯄꯨꯏꯁꯨ ꯊꯝꯈꯤ꯫ ꯉꯝꯕ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯁꯛꯁꯦꯁ ꯑꯣꯏꯔꯅꯤ ꯃꯇꯥꯒꯨꯝ꯫ ꯂꯣꯌꯥꯉꯝꯕ꯫ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦꯗꯣ ꯌꯦꯡꯉꯨꯗꯅ ꯅꯪ꯫